Maka Chatarakpada Security Force ki khutta Maoist lalauba ama sire LOC da BAT ki Attackta Army personnel ama sire hari Jharkhand ki Chaipsa da leiba Goel Kera Police Station ki manung sanba Sauta Umangda Security Force sing na thibu humba ki tabak satabada Maoist lalauba sing thengnarakuna khutokna bada Security Force sing na Maoist lalauba ama hatle Mangondagi Extra Rifle ama phangba ngamle hari Jharkhand ki IG Operation Dr. Michael Ras na phongdokhibada khutokna bagi thodok aduda Maoist lalauba sing ki da aso apan kaya yaurongani haina thajai makhatana thibu humbagi thabak sathakigani sauta umangdagi Maoist lalauba sang takthokani haiki ngasi gi thibu humbagi thabak aduda Jharkhand Police amadi CRPF ki apunba teamna chathakibani thibu humbagi thabak satharakpada umang manungda mangzauna leiramba Maoist ki squad amana Security Squad Force ki team aduda nomai kapsilakibani hairi Security Force ki apunba teamna Saipsa gi Saranda area da Maoist ki mayokta campaign chachaduna Maoist na saramba bunker kaya thugai ki loinana Maoist na thamlamba IED kaya recover tawkhrabani hauzik Saranda area da Maoist lalauba mogdarom leiramkhigani thazari amasung makhoi umangi asukpa mafam singda IED kaya plan tawduna thamjinmana maram oiraga Security Force singna thibu humbagi thabak satabada apanba oiri hairi amoromda ngase Jammu and Kashmir gi Uri sector gi line of control LOC da Pakistan lanmi gi border action team BAT ni chingnaba singna attack chacharakpada army personnel ama sikre Pakistan gi BAT ase Pakistani army commando amadi ningthina training tawraba militant singna saba team ni hairi BAT team aduna Uri gi Churanda area da leiba LOC da saba Mike Battalion Tika Posta attack chacharakibani mafam aduda mapan suba Bihar Advance ki regiment ching posting taduna laibani hairi Makatana Myanmar junta na michanggi kanboida landaduna mioi taragataru hatkre kunna asopa nangkre hairi Myanmar junta gi langi aeroplane singna junta gi lanmi amasong resistance group singi marakta kuthokna ringaida kangauna duna leidiba michanggi kanboigi mathakta landa sataduna mioi taragataru hatkre hairi tawdo adu haukiba ningthokaba nimita Segang township ta thokibani tawdo aduda mioi kunsu asopan yauki hairi Segang region te leiba resistance group singna Irawadi pause da phongdokladuna hai military junta gi fighter jet mangana tadau amasong Maiskila airbase tagi pairaktuna numit kayani rom panduna leidiba truck singi mathakta landa sathakibani hairi military junta gi warplane singna air strike chathaba haurokiba matamaduda Sagang Bispo lambi adu regime force amasong resistance group singi marakta kuthongnarakpadagi lanjenaраktuna lambi adu mina pik thankibani tanja aduda military junta gi fighter jet mangana Sagang Bispo road ta khamduna leiba truck singi mathakta landa rakhibani hairi military junta gi landa aduda potchai puba truck yauna thau puba truck nipan mai hoduna chakhi amadi dukan amasung yung kaya su chauna amangta thoki hairi Myanmar junta gi air strike aduna maram oiduna haukiba ningthokaba numita mioi tarek ki hakchang thengnakibaga loinana atopa mapan amagi hakchangna ngarang thengnakibani bongi landada laikidraba sing adu mafam adugi miyamna aroiba mathau mangam pangthokre haina resistance group singi makaidagi phongdorogli resistance group singna Sagang town ta leiba military checkpoint sing landuna chaliba micham singi gari singda landa adu chathakibani hairi sahi asigi July desu Sagang region ki wetlet township ta Myanmar juntana landa khibagi tawdok kaya laikhrabani hairi makatana Trump gi tarif na India gi lalon itikta charangna ba leiringai mathang chayolda S Jaisankar Russia da chatnaba thorang khre hairi India gi external affairs minister S Jaisankar tha asigi kunamasong kungamatoi da Russia gi konung Moscow da chatuna Russia gi foreign minister Sergei Lavrov ka wari sananaba thorang khre haina agency gi pauna phongdorogli S Jaisankar gi Moscow khongsat ase chayol amarong ki mamangda US ki President Donald Trump na India gi polam singda ahan ba face oina chada kunga manga gi tarif thamjilaki ba du chatnaba haukibana India gi lalon itikta chauna charangna ba leiringai charaktani haukiba thangja nimitta Prime Minister Narendra Modi na Russia gi President Vladimir Putin ga telephone gi khothangda wari sanakiba laiki wari sanaba du da luchingba anina Ukraine gi lan amasung India gi position gi matangda kupna khana nene ki hairi adubu luchingba anina India amasung Russia gi leiriba lalon itiki oiba mari asigi matangda wari sanakibra haibadi official oina phongdorkiba laite panbaya badi haukiba chayolda US na India gi mathakta tarif hek thamjilakibaga India gi National Security Advisor ASA Ajit
Dobalna Russia da Satuna President Vladimir Putin ga unakibasu laiki tha asigi tarukta US ki President na executive order ama khuyek piduna India gi matakta sada kunga mangagi ahenba tarif anirak suba oina thamjilakibaga loinana India gi matakta punna sada yankhai gi tarif thamjilakibani masina India gi lalon itikta maru oina oil amasung energy import ta chauna saitheng pikhi ahanba phase ki tarif channa ba haukraba matung ani suba phase ki sada kunga mangagi tarif adu tha asigi kunga taretagi channa ba haugadabani madubu masi channa dringagi mamangda India amasung US na bilateral trade agreement BTA ama khuyek pinanaba thaurang tarukiba adu mai pakpa ngamgadra haina tongan ba company singna thajaba thamnari adubu Trump gi tarifna BTA gi matangda laibak anina wari sanaduna lakhiba adu panduna lenkhibana hauzimaki oinadi trade agreement adu khuyek pinabagi mami udri hairi India gi foreign minister gi spokesperson Randir Jaiwal na phongdokhibada US na thamlakiba tarif adu maramza daba tarifni New Delhi na India gi semilon gi oiba sovereignty ngaktuna thamnabagi damak laupam tokpa action khudimak lakhatkani US na tawriba thabak thorom sing asi double standard ni Russia dagi India na thaw leibabuna yaningdaba phongdolaga US masamangna Russia dagi uranium hexafluoride palladium amadi harna singba makatana adumak leiri haiki India gi opposition gi luchingba singasu Trump gi tarif asi akanmam ongda yaningdaba phongdoktuna athuba matamda yunan lengakna US ki matakta lokotmum thokpa action lokotkadabani haiki Makatana aroibada Israel amasung Russia gi armed forces na nupi singbu ikai khumnaba manganduna ot naiki hairi United Nations UN gi Secretary General Antonio Guterres na Russia amasung Israel gi lanmi singna ungkhanariba mafam singda leiba nupi singi matakta namza namthek nakhibagi khudam sangdam leire haina section warol thamkhre UN Security Council gi sahi gi report phongladuna Antonio Guterres na Israel amasung Russia gi lanmi singna nupi singbu namza namthek naduna naibagi thabak sataki haibagi maralda namza namtheki basingi lista matangi sahidagi challagani haina section warol thamkhre UN luchingba asina Israel da section warol thamladuna Israel gi security force na makoi gi kaisum sangda laidiba Palestine masa sing detention center amasong military base ta phajenduna thamliba nupi sangi matakta namza namthek nabibagi khudam sangdam sing adu mapung phana laire haiki Antonio Guterres na mahaki chahigi oiba report aduda nupi singi matakta miot minai chattaba yauna namza namthek nakibagi madik chumba document ching thengnare amasong nupi singda phajadaba waiwata sizinabagi khudam sangdam singsu leire haina pankhi UN luchingba asina Israel lengakta nupi singbu namza namthek naba amasong otpi naibibagi thawong sing ase khudakta lepnaba makoigi force singda poktak piduna lokatpam thokba tabak sing lokatkadabani haina su akanbo pham thamki sayi gi March da UN sagatpa human rights expert ching nupi singi matakta namjan namtheknaba amasung atopa makhal gi nupi singi matakta khongoi na bagi thawong sing sataki haina Israel gi matakta maral sirakhi UN gi Independent International Commission of Inquiry na thizinbada phanglakpa report amagi matungina Israel na khudum chaliba Palestine gi territory singda leidiba Palestine gi nupi macha amasung nupa masa singda tongan ba makhal gi ot nai bagi thabak sing chathaki amasung Israel gi force na phajenduna thamliba Palestine gi nupi singbu nupi oibigi ikai khumnaba manganbiba yauna tongan ba makhalgi balancing chathaki hairi Russia gi matangda palladuna Guterres na Russia gi security force amasung armed group singna Ukraine gi war prisoners singi matakta ikai khumnaba manganba amasung tongan ba makhalgi ot naiba sing chathaki hairi miyoi sing adubu Russian army na phuba chaiba yauna phinungi mafam singda ot naibagi thabak sing chathaki bagi taseng ba report lairi haina UN luchingba asina phongdorali